Relief camp ta leiriba shing leikhidaba Yaorakpada aroiba Mathou Mangam pangthoknaba Amadi karmagi Senpham Leingak Puthoktuna mateng pangli haina Chief Minister Nongthombam Biren phongdokhre Taraganithoi suba Manipur Legislative Assembly ki taruk suba session ge ngasi marini chanba numitta opposition ki member Kerenchitna pukhalaki ba calling attention ki paukum piraduna wafam asi house ki leader su oiriba Chief Minister Nongthombam Biren phongdokhibane calling attention aduda MLA Kerenchitna hai lamdamasi ki tongan ba relief camp singda masa mathanta season ba konarambagi thaudok ya thengnakhre Moirang kuno mamang sabal mandapta hangba relief camp ta leiba phogak chaw ikai makhalaikai dagi ahibam ibotombi koba chahi humputara humdoirom suraba halama wakal laina namaram moiduna leikhide maduda kem adubu chalairiba singna mari leinaba DC da leikhidrabagi aroiba Mathou pangthokpada changba Senpham pibinaba hairubada sel leite hairakpadagi miyamna khainaraga aroiba Mathou Mangam pangthokhi Sugnu Assembly constituency da lanjenarakuna leiba myoi tararom leikhidrabani asigumba khudong chadaba singa si thengnanaba leingakna karamba policy semkiba leikrabage amarom da relief camp ta leiriba singa sina narak yeklakpa Yaorakpada hidak langthak leiba amadi tongan ba test sing taunaba honabada health card amadi prime minister gi card asina chanadaba matamda awaba mayoknari Masigidamak leingakna kari karamba thabak thauram sing paikhatkiba leirabage haina MLA Kerenchitna hangki Opposition na pukhalaki ba wafam adugi paukum piraduna Chief Minister Nongthombam Biren hai relief camp ta leiba ahibam ibotombi koba myoi ama leikhidaba adu nungaitaba poi myoi asi hek leikhidabaga aroiba Mathou Mangam pangthoknaba Senpham sing piba haibase leingaki process ama leibana khudakta piba yakhidabani ahal asi leikhidraba matung thangnaba numet July 18 da leikhidrabagi hakjang adu aroiba Mathou Mangam pangthoknaba lupa listing 13 gi Senpham pikhi relief camp ta leiriba singa sigidamak leingak na hotnaba yaba khudingma khonari camp ta leiriba naha listing 3 rom PMKVY gi makada skill training piri masigi manungda naha mariputara mathoi romde thabak phangduna mapalda leikhibasu yaurabani relief camp ta leiba singna Shanaba chatpada leingakna mateng piri nakal amaromda relief camp singa sida leiriba awada passing gi matangda relief camp ki mihut singa wari sanaduna pumna mak mankhatpa ngamna bukonari ana ayek Yaorakpada hidak langthak phanghanbada natana hospital da pukhatpa amadi anaba adugi seba taunaba myoi ani gi achangba Senpham pinaba pautak pikhiba leikre Leingakna piriba hidak singa sinataba atopa hidak leiba tarabadi mari leinaba DC da report piraga DC gi level da sanction tauduna hidak sing loba yagani haiba wafam thamki mahakna makha taraduna kanagumba relief camp ta leikhidaba yaurabadi leikhidaba adugi karmagi oiba thauram sing pangthoknaba leingaki maikeidagi lupa lising kuntra pinaba instruction piba leikre haina Chief Minister na house ta thamki